ꯁꯤꯡꯖꯨꯄꯥꯟꯗꯣ ꯀꯨꯀꯔꯗ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯀꯥꯝꯊꯣꯛꯑ ꯊꯝꯃꯕꯅꯦꯕꯀꯣ ꯉꯁꯥꯏꯅ ꯔꯦꯗꯤꯗ ꯁꯤꯗꯩꯗꯤ ꯁꯥ ꯃꯔꯣꯏ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯤꯟꯒꯦ ꯌꯥꯔꯦ ꯈꯨꯕ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯃꯤꯛ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯗꯤ ꯁꯤꯡꯖꯨꯄꯥꯟꯒ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯦ ꯉꯥꯍꯩ ꯊꯣꯡꯕꯅꯦ ꯕꯣꯔꯥꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯑꯗꯨꯒ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯅꯦ ꯀꯣꯟꯅꯕꯅ ꯀꯣꯕꯤꯒ ꯇꯦꯅꯧꯋꯥꯝꯕꯤꯒ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯔꯖꯜꯂꯛꯑꯒꯦ mây ra lên 신주판 보라 동안 게 더우네요 hỏi
Mà thằng nó cầu quá. Şahane. Sao khitang lâu vậy ya? Chắc rồi, ya mà đến đây rồi. Hay mấy cái đang to là gia đình mà. Rồi cái này. Bây giờ phải dân mà đi ra rồi. 신주반가 하와이랑 통은 항만 미래네 시도가 자운데
모르겠어 샤라해 ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯅ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ